Image paudam iyeng tabiri basingbu taram noksa bagaloyena khurumjari. Paudam asigi maroiba pau oina International Nurses Week thoram pangthokre. Go to School Mission kauba laite haina Education Minister na phongdokre. Loyena Hericon gitarani palak suba mapok kumon pangthokre. Hauzik mapunga paulo birasi. Nursing nasu hauzik tawriba masagi mathosing asidagi ahenba thabak amadi training tawduna nurse ke sinphambu mapangang kanba simphama ohenaba honasi haina Manipur Governor Dr. Nazma Heptullah na phongdokre. Trained Nurses Association of India amadi Students Nurses Association of India na Manipur State Branch na sinuna RIMS ki Jubilee Hall da pangthokiba International Nurses Week ki thoramda saruk yakiba Governor Nazma Heptullah na makata na haiki primary health sector da mathau toriba nursing gi pibam hena phaganaba lengakna miyeng sangba matam oire haksel gi lamda mathau toriba sina masagi mathau dagi ahenba mathau tawduna miyamda afaba haksel gi kudong chaba pinaba honasi Thauram asiga mari lehna mathau da puning changba nursing da kudol pot pidna puning thawa pagrena el ibol singada lifetime achievement award pidna ikai khumnaba utki Tharamadhuda Family Welfare Principal Secretary Bulmunglan Health Services ki Director Dr. K. Rajo amadi RIMS ki Department of Radiotherapy ki Dr. Professor Joy Chana Singh Basingna sarup yaki. I feel proud of the fact that nurses of Manipur are very popular for their mild-mannered behavior and their skill. They are very much in demand in other states and even abroad, and the demand is growing. As you well aware, the service of delivery role of the nurse practitioner is primarily healthcare and not improved as much as many originally envisaged. Education Department Go to School Mission kauba leite adubo haukiba matam kharagi mamangda Chief Minister N Birena School Phagansi haiba pilot project amadi haudokiba lei project asi paikhanaba kendra humpugi manungda school among khangalaga school gi award apa menkhatnaba thorang nokholaga khangalaba school sing yengsinaba engineer thaduna yengsinbada ngairi haina Education Minister Thokchom Radhe Samna haikre wapam masing asi nungtil Imphal gi News Secretary telaiba Education Minister gi office chamber da paumi singa unabada minister na phondokibani Minister na makata aduna handak nomanini asigi manungda school khara yengsinbai khongsatta Manipur Sarkar gi makada Go to School Mission fail oire haiba wafam aduda sengdokpani Sarkarna nauna paikhaliba pilot project school phagansi haiba pandamda Manipur gi school lising ani rom leiba asigi manungda school humpu kendra amamamdagi khangalaga school singadugi awat apa chok duster toilet leitraba school building na tai chadaba sing yengsinduna senggatnaba thorang hobada ngairi haiki Hairiba Kangalaba School Singasida Oza Ani Haptuna Primary Level Dagisu Hapsinaba Thorang Tobada Ngairi Mahirosina School Pagansi Haiba Sarkana Lokoliba Sida Mateng Pangbiu Sarkari School Singda Oza Watpayamna Lady Code of Conduct Labana Sarkana Tabak Oina Paikat Payadana Lady Adubo Megi Tam Kulum Dogi Matung Dagi School Pagansi Pilot Project Asi Ningtina Paikat Naba Thorang Lady Sarkari School Sing Handagi Pibam Pagatle Handak sahigi metric parikhasu tha asigi tang 19 da haidoknaba thorang leire haiki Akoi go to school haiba mission makti leiti school phagalansi haiba mikhal mission amadi lei masi press ki mayam so sala ga yembirapa hairapa suggestion dirapa adagi parents in so thawa europa oja sing so yam katna anati with the intention to bring positive change obo ngam porok se sarkari school hai mi loina oja sing thawa yam kanora Satri Sangstar in Europe. Puna Dominor Mista, Sumana, a Ning Makai Yava, Agangsina, Puning Hunter Yava, Masiki statement, Toropusita, Masimayan Domino. Itno Heritage Council Hericon Gitara Nipalak Suba Mapokumon Thoramasi, Imphal Gandhi Memorial Hall da Pantokre. Thoramasida Hericon President Longjam Ratana Haiki,
Organization asi kumja lising ani da lamdam asigi eminent scholars sing amadi tongan ba phuruki lusing ba singa punsilaga thabak tawraki masi sembagi pandamdi manipur da lairiba tongan ba yelhomi phurup sing asi magi identity amadi culture adu ngakne hingminasi haina semkibani aikhogi pai pu sing thamlamba khwaidagi phajaba heritage asi karino haina thiba matamda mera hau chongba asini haina lowi masi lokhatpagi maramdi sing amadi tamda lairiba yelhomi phurup sing asi loina saruk yaminaraga kanglei pak asi ngakadabani haiba nunggi oiba isel amaga loina kumja lising ani dagi pangthokna lakpani mera hau chongba asi sana konungda ningthawna lusinglaga pangthoklambani haiba khangbadagi masidagi khara hena sauna pangthokpa yanaba herikona pangthokna lakpani mana makhatana haiki herikona tawkiba thabasingda khara khangapa yabasingdi aikhoi yelhomi sing puna himinagadaba kanglup phurup masel nungsi jana himinagadabani haibasini aikhoigi pari puri kahenba yade masing yami amasung yamde haibagi misingda yenglaga aikoina hanthana khanba tawroidabani amadi masigi wakhal asi aranbani haiduna aikoigi singi mafam kayada satuna wakhal taminai singda mafam kayada satpa matamda mai ising amadi lengaki tongan makanaba sing phangdaba khul taragi mathakta aikoina lengaktagi mateng lauraga phangankre maroina Thangjing Hill Range na singbai asini masida tawriba sing khulgi pukri tawba hand pump na singba panbani masi heriko na sel putholaga tawba nate heriko na lambi adu taklaga lenga na sel puthotuna punna khusana na pangthokpani aikhoi khunai asi kansi haibadi masa mau phaba tangai phade haibagi pandamda doctor nurse amadi miyangi oiba mifam pangthokre aikhoi haksang phana leina honabada doctor nursing khaktana yade miyangi thodam changi masida natana kumjali singani tarang pan kungi sahi asida loijing loya da satna sangsina basu sabsaba khongthang leire herikot haibasi luk khudimaki leibani maitai asi schedule tribe oifam thoi haibasida ase pathajaba thambagloena schedule tribe demand committee na sangseliba khongjangda sawanna basu lepli haiki Taramasida social worker Huidrom Bikramjit Herikon President Longjam Ratan Kumar amadi All Manipur Working Journalists Union Amzugi President Bijoy Kaksing Tabamsu Sarukyaki Haidi Ngasi More Police ki IB da Tenopal District Police amadi Thobal District Transport Officer Anina Sinduna More Town Manung da Selibai India ki gari singbo registration tawhanduna Indian number thanaba amadi driving license pahenabagi matangda numi humni gi oiba awareness program amagloyana camp amasu pangthokre ngasi gi tharmaduda Tenopal gi SPTS Bikramjit Thobal District Transport Officer Thapa Maring More gi additional SPKS Robinson DSP Commando TS Thomas SDPO Binoy Songtham More Police ki OC Letko Ha Wi-Fi DTO Thobal ki staff sing More ki public leaders sing amadi gari ki association sing mihut kya na saruk yaki Tharamaduda Thobal District Transport Officer Thapa Maring na phondokibada More da lairiba gari singbo IND napnaba amadi driving license lawbada sangba che sangi details sing kaya ama khangan bagaloyana gari gi che sang tanaba amadi IND nappa Imphal da satpada thengnariba awaba singbu kohnaba More da registration sing tawraba matung More da amu IND number plate sing purakduna More da IND number sing napkani haina phondokhi loyana kemadu numi humni More da sathagani haina su phondokhi ngasi More gi commando police amadi More battalion Assam Rifles na More ward number 1 gi yum amada akaknaba paw ma phangmadagi thiba humbagi thaba sathabada brown sugar packet 65 phagatkhre ngasi phagakiba brown sugar do gram chatret mauda taruk lumi phagaliba pot asi international market ta lupa crore ahum lakh tara mari oigani hairi Tenopal gi SPTS Bikramjit Singhana phondokibada ngasi More police ki additional SPKS Robinson commando gi OC Ibungobi amadi More battalion Assam Rifles ki major Akshay Sharma ahum na lusingba team amana More ward number 1 da illegal oiba pochai khara lanthok lansin tawgani haibagi paw phangbadagi More ward number 1 gi yum khara thiba humbagi thabak thabada yum amadagi brown sugar cap 55 weight na gram chatret mauda taruk lumba asi phagat pangomkibani pot asi ga kona phagalakiba miyo adu juvenile oibana More police ki juvenile police officer amada pot ka kona miyo adu su kusinakre April 22 gi numidang da CC Higher Secondary School da oja oiba
Santosh Kumarna School-dagi mayumda halakpagi lambida bom anira pokhaihinduna aswapa nanghaliba asi Oza Santosh Kumargi kari maralno haina ngasi thaudo asi matangda semkiba JSC-na Khurai Lamnong Bazar-da ngasi ayuk pung 12 tawa matamdagi nungthil pung 2 phawba wakani phamkhre Wakai Pamadu Saru Yakibasana Pondo Nakibada, Bomb Pokai and Kiba Todo, Kanana Karimaram, Gidabak Tokibano Haiba, Marilena Basina, Atobamatamda, Sengdopiu, Loyana, Manipulangana Su, Atobamatamda, Todo Sigi, Mari Makong Tidokna, Sumbadu Kanganbiu, Natrabadi, Hausi Sopna Ladiba, Santos, Sakang the Basana Karita Kadagi, Habagi, Akiba, Magaloyana, Yumdi Mapan Tokpakire. Bom Tamjilamba, Pabang Amliba, Manipulangaki Police Department, Impan Mayolda, Bom Ani Tangana Pokai Lambagi Lang Lalangjin, Hausi Pauba Putopang the Basi, Manungda Karikaram Lalong Lerabano, Habadu, Sinada Bangamde, Assam Rifles Transit came among the Pokai Boma Sigi Matanda. Assam Rifles in a Karikaramba, Tizim Bagi Paul Lerabagi, Hainasu, Hang Bagaloyana School da, Mahireke like Dak Uraga Halapada, Bom Pokai and Duna. Santos Puson Basda Mangonda Kanagumbana Taugeang Taropagi Matagum, Signare, Maramaduna Makatana Todo, Sigi Matanga, Aseng Balang Lalangjan Kandrabadi, School Sat Pakire. Wakai Pamasta Sarviakibas in the Manipulanga Langalangjin Putokadabani, Oza Santos Kumagi Maral Carino, Ozada Kut Taba Yaningde, Manipulanga and Domination Babende, Haina Taba Plekasing Paiki. Like a keep at home was a Sugumba, some Brazas, the Amona Matonga Topicano, Adona, going as CSC Amadi, Ragi, again, Tambiki, my dance, Singapore, I was Sugumba, Sabani, Adona Yarika, I go up to Bamatam, Singapore, and Bobamakata, and Singapore, Tabatari, I go Makati, Gani, had a Tasiki Tantaram, the Damore, Ward number 3. Nengkoneng Munlungi Yumda Tanamba Uranium Explosive Signaba Pekes Adubo, Manipur University, Rims Amadi, Oriental College, Lakiba Professor Kana, Radioactivity Detection Machine Sinaduna, Uranium Nate, Haina Pondo Kramatung Silong Dagi Lakiba Atomic Mineral Directorate Silongi, Expert Anina Handokna Yanglubada, Pekes Adugi Manungda, Lengoi, Oirangani Signaba Yaromle. Yaurong Pot Asi Kuptana Yang Nanabagi Damakta, AMD Silong Dagi Lakiba Expert Team na Sample Karasu, Puduna Zatki. Asigumathodosi, India Atopa State Singda Totuna, Pekea Singda Lengoi Manba, Pot Kaya, Pangbasi, Yaukrabadi, Hairibasi, Rice Buller Gang Koba, Kutpu Amana, India Mumbai, Meglea Madiatopa State Kayada, Tobagi Scam Kayasu, Lake Kabani. Nasi Yang Sinbaduda, AMD Silongi Expert AZ. Bupang Scientific Officer D. Amadi, Nita and the Deaf Work Assistant B. Tenopagi SPTS Bikramjit Singh, 43 Assam Rifles Officer Amadi More Police Officer Kasu Sakyaki. Ziribam District Yam Namaru Balambia Moriba Ziri Tipaimuk Road, Zeti Road, Matam Gas, Sembidana Labidagi, Miamna JC, Semduna, Kungjang Gas, Sangsila Matung Dalambia Sembagi Contractor Oiba, Pradip Roiga, JC and Apoprotuna. 0.3 kilometer ani pawa hana semlo matung da makata kilometer mari gi thabak sunaba yanabagi agreement ina khraba matung dibong dagi koilas thaba hoki adubo nung yaw daba lebak mathakta koilas thaba na maram oiraga koilas asi loina phaktorak pa sida dibong khungi khunja singna pen daba phongdorakli El Santi Kumar Singh Isel Club Dibongi member na phongdorakpada Dibongi lambi gi koilas thaba hore adubo Thariba mong asi quality control tawdana level kharana pangtaw tawba amadi mailena ba authorities singi miyoi sing yaudana koilas thabana maram oiraga koilas sing asi loina phaktok asumna koilas thaba oirabadi thama phawba na dabagi mong da leire maram aduna concern authorities sing yauraga koilas thabiyu hojik thariba koilas asumna thaba tarabadi thabak lepana hena phagani haina phongdoki Dibam Dibongda, Koilas Kariba, Mayonsi, Walki maintains Taudre, Maranga Tagi, Ngai, Pakaiba Hawe, Aduga Mari Lenaba, Department authorities in Lakana Jinkin to Taudre, Lebersina, Swing Mamonga, Dum Sudra Lere, Kariba Mawong Sidadu, Koilas Hana Lagadi, Lambisi, Hapaga to Mandre, Aduna Smaitona, Hagada, Oiragadi, have a Liepana Hena, Pagadra Haiba. Mayam opinion, Mayamam Sulaira, Maramjuna authority in Lakna, Tauri with Tabaxi, Carino, Jingan Popa, Jingan view, Hibisi, I quite Jasin, my kid,
ꯅꯤꯡꯁꯤꯡꯖꯔꯤ ꯏꯝꯐꯥꯜꯗ ꯀꯣꯔꯤꯌꯥꯟꯒꯤ ꯕꯣꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯟꯁꯔꯠ ꯑꯃ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 2ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯤꯋꯥ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯣꯏꯔꯤꯕ ꯁꯟꯖꯤꯞ ꯘꯇꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯍꯥꯏꯔꯤꯕ ꯀꯟꯁꯔꯠ ꯑꯁꯤ ꯄꯨꯅꯦꯗ ꯂꯩꯕ ꯀꯤꯋꯥ ꯀꯟꯁꯜꯇꯦꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯝꯄꯦꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯁꯦꯝꯕ ꯍꯤꯞ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒ ꯄꯨꯟꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯀꯣꯔꯤꯌꯥꯟ ꯀꯜꯆꯔ ꯁꯦꯟꯇꯔ ꯗꯦꯜꯂꯤꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗꯕ ꯀꯟꯁꯔꯠ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯀꯟꯁꯔꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯈꯤ꯫ Is going to be a festival between India and Korea. So Indian partner this time would be we have suggested to be Manipur. So Manipur and Korea, there will be a festival after this concert in the coming months, where there would be enough opportunity of both the sides to showcase their culture. So we want Manipuri culture to be portrayed by giving an international stage. ꯚꯤꯂꯦꯖ ꯋꯥꯇꯔ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤ ꯀꯩꯔꯛ ꯑꯣꯕꯒꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯩꯔꯛ ꯑꯣꯕꯒꯥꯏꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯆꯥꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗ꯭ꯔꯦꯟꯠꯁꯤꯡꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯄꯤꯕ ꯉꯝꯈꯤꯔꯣꯏ꯫ ꯃꯁꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯏꯟꯇꯦꯛꯀꯤ ꯃꯣꯇꯣꯔ ꯆꯥꯛꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯇꯌꯥꯃꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠ ꯀꯛꯆꯤꯡꯒꯤ 9ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9, 2018ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯦꯞꯅ ꯄꯤꯔꯛꯂꯤꯕ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯇꯦꯡ ꯐꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯊꯪ ꯊꯥ ꯖꯨꯟꯒꯤ ꯇꯥꯡ 15 ꯐꯥꯎꯕꯗ ꯏꯃꯥꯅꯨꯑꯦꯜ ꯖꯨꯋꯦꯂꯔꯤ, ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯃꯥꯟꯇꯞ ꯀꯛꯆꯤꯡ ꯕꯖꯥꯔ, ICN ꯀꯛꯆꯤꯡ ꯕꯖꯥꯔ ꯑꯃꯗꯤ MD ꯄ꯭ꯔꯦꯁ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕꯗꯒꯤ ꯂꯧꯕꯤꯕ ꯑꯃꯗꯤ ꯄꯤꯁꯤꯟꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯇꯦꯡ ꯑꯁꯤ ꯀꯛꯆꯤꯡ, ꯏꯔꯦꯡꯕꯟ, ꯁꯣꯔꯥ, ꯀꯩꯔꯛ, ꯋꯥꯕꯒꯥꯏ ꯑꯃꯗꯤ ꯂꯥꯡꯃꯩꯗꯣꯡꯅꯆꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ꯫ ꯐꯣꯡꯒꯤ ꯃꯃꯜ ꯂꯨꯄꯥ 10 ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯌꯥꯏꯃꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ BJPꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯧꯑꯣꯡꯒꯤ ꯃꯇꯥꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯥꯏꯈꯤꯕꯗ BJP ꯑꯁꯤ ꯒꯨꯟꯗꯥꯒꯤ ꯄꯥꯔꯇꯤꯅꯤ, ꯚꯣꯠ ꯂꯩꯅꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯈ꯭ꯔꯦ, ꯃꯤꯈꯜ ꯑꯁꯤꯗ BJPꯒꯤ ꯑꯣꯏꯅ ꯁꯤꯠ 100 ꯐꯥꯅ ꯀꯥꯕ ꯉꯝꯂꯣꯏ, ꯃꯈꯣꯏꯅꯗꯤ ꯁꯤꯠ 300 ꯍꯦꯟꯅ ꯀꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯏꯁꯣꯔꯆꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯃꯤꯇꯝ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯊꯕꯛ ꯑꯗꯨ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯅꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ PM ꯃꯣꯗꯤꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯇꯝ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯅ PM ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯔꯤꯑꯦꯛ ꯇꯧꯗꯨꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯥꯏꯈꯤꯕꯗ ꯃꯤꯇꯝ ꯑꯗꯨ ꯁꯥꯅꯕ ꯕꯦꯡꯒꯜꯒꯤ ꯁꯦꯜ ꯂꯩꯖꯩ, ꯆꯍꯤ 2 ꯁꯨꯔꯕ ꯍꯦꯔꯤꯇꯦꯖ ꯑꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯆꯤꯐꯅ ꯍꯥꯏꯈꯤ꯫ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ BJPꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯆꯞ ꯆꯥꯕ ꯂꯩ ꯍꯥꯏꯅꯁꯨ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯔꯁꯦꯁ ꯋꯤꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯃꯤꯁꯟ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯦꯔꯤꯀꯣꯟꯒꯤ 19ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫